Naga amasung Kuki gi Meeoi sing Kangpokpi Amadi Senapati Changnaba Yadre Maitaina Kangla Tombi lanba ngamdre oiriba phibam asida laingak asi kaidauraga leiriba ge haina sip Sena Manipur ge President Moirangthem Tombi na wahang taurakli ngasi baw parada leiba sip Sena Manipur ge office ta pangthokpa pawgi mifam amada wafam asi phongdokladuna Tombi na makhata na hai Kuki khutlai paiba singna fazin khiba Naga ge Meeoi khara thadokhraba matung Naga ge nupa taruk thadoraktriba asi miyam ge ihau laktringai da athobada Makhoigi punsi kannaba hotnagadabani fazilaga thamliba Meeoi taruk asina kariguma fatanungda thoklabadi madugi tekcha khudingmak state amadi central lengakna pugadabani irang asi thorakpadagi thiba khangdana mangkhiba Meeoi kunthra gi mathakta hele Kamjong district ta handa Kuki khutlai paiba singna khul ahungi yummai thabana chingba chathakhiba thawong adu fawba foreign aggression natte hairabanina thokriba thawdo adugi matangda border ngakriba some rifles na kopna khangfam thoi thawdo adugi matangda achumba pawdam miyamda pigadabani loinana mafam khangdana fazilaga thamliba Naga gi Meeoi taru kari fibam da leiriba ge haibasi leingakna miyamda khanghangadabani haina mahangna makhatana phongdokhi Kuki na thadoktriba Meeoi taru adugo thadokhrena hariba leiriba khoigi present status ko se masi Manipur da leiba kangup singsi tension wangkhatringe da state government sina moi hingin tru chieba present status report to madu sipsanan de ban tawe aduga wanglei choro border ge he thangna leibu da khulhum yum mai tumna thaba nupi ngang phabado foreign ge aggression natte na hai mi hat pa yum mai thaba mi phaba mi di leireba adudi Assam rifle na khamam thoktro law and order border gi ngai simoi neba moi di khamam thoina bafam du da thoibu do foreign aggression su yaudi haire Manipur da leibu su tongri bu su no su natte haire adi bhut na tawri jalo bhut sin noi pairab jalo bhut no moi paiba leirabra ba adora masigi che center amadi state government ni nakong dudi moi si information le ko neba kari moi no bo je adugi terror sing ni mathakta military crackdown tok do kari ginau Kuki na Senapati satpa yadraba Naga na Kangpokpi lakwa yadraba Maitei na Kangla Tombi yodho yadra kanda akhoi ki Manipur se kari no bo tawiri se